ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ ꯍꯥꯡꯗꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯤꯡꯖꯃꯩ ꯀꯦꯟꯗ꯭ꯔꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯍꯥꯏꯕꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯗꯩꯗ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ ꯍꯥꯡꯉꯒ ꯁꯤꯗꯩꯗ ꯇꯧꯖꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯚꯂꯟꯇꯤꯌꯥꯔ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯩꯖꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯂꯩꯀꯥꯏꯗ ꯆꯪꯕ ꯃꯇꯝꯗ ꯂꯩꯀꯥꯏꯅ ꯑꯩꯈꯣꯏꯁꯦ ꯀꯩ ꯍꯥꯏꯅꯤ ꯐꯠꯇꯕ ꯃꯤꯠꯌꯦꯡ ꯑꯣꯏꯅ ꯈꯟꯕꯤꯔꯤꯕꯁꯤꯡꯁꯦ ꯃꯁꯤ ꯃꯤꯌꯥꯝꯅ ꯈꯟꯕꯤꯒꯅꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯤ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯇꯥꯃꯣꯒꯤꯗꯃꯛꯇ ꯑꯗꯩ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔꯁꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯦ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯁꯤꯡꯁꯦ ꯄꯨꯁꯜꯂꯒ ꯑꯩꯈꯣꯏꯅ ꯌꯦꯡꯍꯟꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯗꯤꯁꯇꯦꯟ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯑꯉꯥꯡꯅ ꯑꯁꯤꯗ ꯑꯗꯨꯒ ꯁꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥꯏꯐꯥꯎꯗꯤ ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯕꯒꯤ ꯔꯨꯜ ꯑꯃ ꯁꯦꯝꯕꯗꯣ ꯑꯗꯨ ꯁꯥꯏꯗ ꯊꯧꯔꯤ ꯈꯥꯔꯤꯁꯦ ꯁꯤꯗꯩꯗ ꯁꯤ ꯈꯤꯇꯪ ꯁꯥꯏꯐꯥꯎꯇꯪꯗꯤ ꯍꯥꯏꯕꯗꯤ ꯁꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝ ꯆꯪꯍꯟꯖꯗꯦ ꯑꯗꯣ ꯁꯤꯁꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯎꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯇꯩꯗꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯍꯥꯏꯗꯤ ꯂꯩꯅꯔꯤꯕ ꯍꯥꯏꯗꯤ ꯅꯛꯅꯕ ꯂꯩꯀꯥꯏꯗ ꯑꯃꯗ ꯀꯩꯗ ꯑꯗꯨꯝ ꯄꯥꯎꯁꯦ ꯁꯟꯗꯣꯛꯄꯤꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯍꯟꯕꯤꯌꯨ ꯃꯁꯤ ꯍꯥꯏꯔꯒ ꯃꯊꯪ ꯀꯅꯥ ꯉꯥꯡꯕꯤꯔꯣ ꯀꯅꯥ ꯉꯥꯡꯗꯣꯏꯅꯣ ꯃꯊꯪ ꯑꯗꯣ ꯎꯔꯦꯗꯣ ꯑꯗꯨꯝ ꯍꯥꯏꯌꯣ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯎꯔꯦꯗꯣ ꯑꯗꯨꯝ ꯍꯥꯏꯌꯣ ꯍꯥꯏꯕ ꯈꯔ ꯍꯧꯅ ꯍꯥꯏꯕꯤꯌꯨꯀꯣ ꯃꯌꯥꯝꯗ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯨꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯒꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯖꯕꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯇꯥꯃꯣꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯑꯣꯏꯔꯒꯁꯨ ꯀꯩꯒꯨꯝꯕ ꯑꯃꯇꯪ ꯇꯧꯕ ꯉꯝꯖꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯈꯤꯇꯪꯈꯛ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯁꯤꯗ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯝꯃꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯎꯕꯗ ꯌꯥꯝꯅ ꯄꯦꯟꯖꯔꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯆꯤꯡꯅꯗꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯅ ꯌꯨꯝꯗ ꯍꯜꯂꯛꯑꯀꯥꯟꯗꯁꯨ ꯑꯗꯒꯤ ꯃꯌꯥꯝꯅꯁꯨ ꯆꯤꯡꯅꯕꯤꯗꯅꯕꯒꯤ ꯃꯑꯣꯡꯁꯤ ꯌꯥꯝ ꯐꯖꯅ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯝꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯩ ꯑꯩꯈꯣꯏꯃꯛꯇ ꯑꯗꯨꯝ ꯁꯥꯏꯕꯣꯛꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯗꯒꯤ ꯃꯅꯨꯡꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯆꯪꯕ ꯌꯥꯗꯕ ꯍꯥꯏꯗꯅ ꯃꯣꯏꯅ ꯌꯥꯝꯅ ꯗꯤꯁꯇꯦꯟꯁ ꯉꯥꯛꯅ ꯊꯕꯛ ꯇꯧꯔꯝꯕꯁꯤ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯏꯃꯨꯡ ꯃꯅꯨꯡꯐꯥꯎ ꯆꯪꯕ ꯌꯥꯗꯦ ꯏꯃꯨꯡ ꯃꯅꯨꯡ ꯐꯥꯎ ꯃꯥꯒꯤ ꯂꯥꯛꯏꯕ ꯐꯦꯃꯤꯂꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣꯏ ꯃꯔꯛꯁꯤꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯀꯅꯥꯝꯇ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯑꯗꯨ ꯎꯅꯍꯟꯕ ꯌꯥꯗꯦ ꯌꯥꯝ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯇꯧꯔꯝꯃꯤ ꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯃꯌꯥꯝ ꯍꯣꯠꯅꯕꯤꯔꯤꯕ ꯇꯧꯕꯤꯕꯁꯨ ꯌꯥꯝ ꯊꯥꯒꯠꯆꯩ ꯃꯌꯥꯝ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯏꯅꯦꯁꯤꯡ ꯏꯃꯥꯁꯤꯡ ꯏꯇꯩꯃꯁꯤꯡꯅ ꯂꯥꯛꯄꯤꯔꯤꯁꯤ ꯃꯔꯨꯑꯣꯏꯅ ꯁꯤꯡꯖꯃꯩꯗ ꯊꯣꯛꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯊꯣꯛꯄꯤꯔꯛꯂꯤꯕ ꯏꯃꯥꯁꯤꯡ ꯏꯅꯦꯁꯤꯡ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ ꯑꯁꯤꯒꯨꯝꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯁꯤꯡꯖꯃꯩꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅꯗꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ ꯑꯁꯤ ꯆꯂꯥꯏꯕ ꯉꯝꯖꯔꯣꯏ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯋꯥ ꯑꯗꯨꯒ ꯂꯩꯔꯤꯕ ꯕꯦꯟꯁ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯏꯚꯟ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯝꯖꯔꯤꯕ ꯑꯩꯈꯣꯏꯐꯥꯎꯗ ꯁꯤ ꯂꯥꯟꯁꯤꯟꯖꯗꯦ ꯑꯗꯨꯅ ꯂꯩꯕꯤꯔꯤꯕ ꯕꯣर्डर खारिबा चेरंगना खारिबा दु बेंच थारिबा सिंसे टोटली क्वारंटाइन सेंटर लैरिबा इनमेट सिंगीदमक्तनी दुगा यारिगै सी मनुंग चंगबसिदि यारिगै मी अखन्नबा क्वारंटाइन सेंटर सी अखन्नबा क्वारंटाइन सेंटर की वॉलंटियर नतगदि चंगहंदे लोइनाना लैरिबा वॉलंटियर सिंग अदुसु सिदि मफम असिदा क्वारंटाइन तौदुना लैरिबनी फॉर एग्जांपल अखोइगी वॉलंटियर तौबिरिबा लेकाई लेकाई सिंगी केंद्र सिगी वॉलंटियर सिंग युमदा हंदना मफम असिदा क्वारंटाइन तौदुना लैरि हाबसि थमजगे लोइनाना इवन से थोंगीबा थाइबा बामोनसिंग कुकसिंग असिसु युमदा हंदे हाबसि मियामदा थमजरी मैमना अखोइगी सोशल स्टिग्मा हाइबदि लाना पाउथोकपिरिबा मफम सिदा चंगुरगदि अखोइगी अकी तुजुंगबा फाउरिबा सि तौबिदनबा निंसिंगजरी लोइनाना ngasi ऑनरेबल स्पीकर नसु लमदम असिदा लैबिरिबा केंद्र सिगी मपानदगी चंगबिरगलिबा इचिलनाउ सिंगी ओइना अखोइ पुंगनिंग वखल नुंगाइनबा दो क्वारंटाइन सेंटर सिदा थबक तौजरिबा मियामगी पुंगनिंग वखल नुंगाइनबा अखोइ लैरिबा मफम असिदा लैरिबा इनमेट्स ngasi ओइना 52 नि इनमेट्स 52 गी ओइना ngasi कोविड-19 गी टेस्ट तौनबा सेम साबा पुनमक लोइरे होरेन मखा ताबा टेस्ट तौबगी फोटो वीडियो ना चिंगबा मयामदा मुक शेयर तौजरके मयाम तंगाई फदना मयाम दे अवेयरनेस पिजरिबा वीडियो सिबु तंगाई फदना शेयर तौबियु हाइदुना पेज असिगी माइकैदगी नोलोकता निंसिंगजरी मयाम गिदमक्ता अवेयरनेस पिजरिबा वीडियो असि तंगाई फदना अमुक हन हाइजगे शेयर तौबिनाबा निंसिंगजरी अवेयरनेस लैबियु मफम असिदा ड्यूटी ताजरिबा क्वारंटाइन सेंटर ड्यूटी ताजरिबा सिंग गवर्नमेंट ना पीबा चना कांगलोन ngang na थबक तौमिनरी हाइबसि मयामदा पाउजेन लसि पिजरी